President Draupadi Murmu Senapati Hayeng welcome Toubada Kangpokpi District ke Achauba Civil Society Organization sing Amatta Saruk Yararoi haina warep nakre ngasi CSO singi mahut sinduna Kuki NP Sadar Hill na thadurakhiba cherol amada Kangpokpi District ta laktuna lanjen rakhiba singa unada bahaibasi irang asina sokhalaba imung singbu tasengna neglect tawbani haina lawi Kuki NP Sadar Hill Committee on Tribal Unity, Sadar Hill Chief Association, Thadau NP Sadar Hills, Amadi, Kuki Jo IDP Hairi Balup Singh Asina, Nungnangba Fongdokladuna, President ki Khongchat Asida, Kuki Jogi, Imung Manung Singh, Hauzik Lanjen Aduna Ladiba Singa, Unaram Dabagi Thawung Yaning Day, Hauzik Kuki Jo Singh Awaba Kudong Chadaba Mayok Naribani, Miyoi Kaya Lanjen Naribani, Miyoi Singh Kayana, Imphal Dagi Chelakibani, Kangpokpi District Hangliba Relief Camp Singda, Miyoi Lising Yang Khairom Henba, Lanjana Duna Changjafam Lauribani, Hairi Awaba Singasi, Ubiram Dana President Amahaki Khongchat, Senapati District Pangthokpasi, Laibak Thibani. Maramaduna CSO Singna Nungaitaba Fongdokpa Oina, President di Senapati visit Asida, Saruk Yadaba Haina Warep Nakibani Hairi, Loinana, Central Langakna Toubada, Lanjana River Singi Mayumda Hanjinaba Amadi, Rehabilitation Gitabak Paikatnaba, Kuki Jo Singna, Thengnariba awaba se ubiyo haina pukning chingsilakli.